Assam ki district kayada heavy nong chuba maramna flat oirapagi phibam da lakre hainari pham kayada di nong ising da thumjin laksin ba maramna lambi thong kai tekthabagi paw lakle official report ki matungina hojik phawbada mioi lising kuntra manga mukti district kayada effect oiduna leire India ki meteorological department red alert issue tawkre amasung lakli ba Thursday phawba heavy nong chubi ai hairi IMD ki regional meteorological center RMC Guwahati na red alert issue tawkhibaga loina na high akan manong leptana chubi ai 7 to 11 centimeter की चांग दा मसुंग मफम क्या दलेपतना नोंग चुथरी मसुंग नोंग चुबगी चांग से 11 to 20 centimeter फाव यौबे याई हाइरी असम के डिस्ट्रिक्ट बदा हौजिक नोंग लेपतना चुरी अमसुंग लोअर असम के डिस्ट्रिक्ट्स कोकराझार चिरांग बक्सा बरपेटा अमसुंग बोंगाईगांव असिले चिंगबदा हेना नोंग चुबे याई हाइबगी प्रेडिक्शन तौरी डिस्ट्रिक्ट असी खक्तदना तना दुबरी कामरूप नोलबारी दिमा हासाव काचार ग्वालपारा करीमगंज तसु यामना हेविली नोंग चुबगी वानी हौजिक फावबगी रिपोर्ट की मतुंगिना Lakhimpur dana khwaidagi hena awaba nangdare hai amasung mioi lising kun mga muk effect oire brugoda mioi lising ohungu chanipan muk aduga Tinsukia dana mioi lising ani chatred muk problem da laihalle sini masita natana mapam kaya gi wasu yauri akan banong gi maramna khungang chamaga nifu ni thoi mukti ising da laire mapam kaya da mahimorong yamna mangbagi wani mapam kaya da akan ba ising na lambi kaya thomduna pukre amasung thong kaya su kaihan khri hairi भारत के ऑनरेबल प्राइम मिनिस्टर नरेंद्र मोदी यूएस की प्रेसिडेंट जो बाइडेन अमदी फर्स्ट लेडी जिल बाइडेन की इनविटेशन अमगी मतुंगिना यूनाइटेड स्टेट खोंगसान गदौरी महाकी जर्नी शेड्यूल से 20 दगी 24 जून फावबनी महाकने यूएस ते योख्रब तुंगदा यूएस ता पांगथोकदौरी बा इंटरनेशनल योगा डे दा सरुक यारुगदौरी मरुइना महाकी लिचिंग मखा दा पांगथोकपगे वाने पांगथोकदौरी बा योगा के प्रोग्राम अदो यूनाइटेड स्टेट्स की हेडक्वार्टर द ओइगनी मसिगी थौरम असिगी तुंगदा महाक वाशिंगटन डीसी दा खोंगसान गनी अमसुंग जून 22 White House da yamna chawna ceremony ama pangthok laga mahak poksin bagi thauram tawgadauri loina President Biden ga high level dialogue chathagani masigi matung da President Biden amadi first lady Jill Biden ga loina dinner gi chawrba mahafilama oigani 22nd June asimakta Honorable Prime Minister US ki maruiba leaders singa una bangang na bagi thoram su lairi maduda US Senate ki Speaker Charles Schumer asini chingba yaugani aduga June 23 dana Bharat ki Prime Minister US ki VP Kamala Harris Secretary of State Anthony Blinken hoi kana ga launch dominagani machitana tana khongchet asida chau ba businessman entrepreneur kaya ga unarakpa ngangnarakpa gi wani amrom da Manipur ki current situation ase solve toram laga Honorable Prime Minister na US chatpham tho I haina opposition party ki meoi kaya na launarakli masiga loina Manipur ki praja myam na thok liba thodok asibu yang na solve to di haibagi kholau kaya lauri marabasina Prime Minister ki man ke baad boycott tawgani haina lepna khre club sing organization sing gi meoi sing central amadi state government da yang na santipurak na apil lepna chathari mafam khara da curfew komthorak na basu completely tangda lamdam oire haibadi yadri June gi tang 35 da chingmang village da security hama sokpagi pausu thorakli Manipur gi apun bagi saktam kai bi aroi haibagi kholau na hojik jinban khuding da ngangdari amasung situation asigi matang da wari sanabagi damuk MLA khara Delhi chatkibagi wa hai Russia madi Ukraine ge lan ase Chambriga marfuma thoi days phakre Russia na Ukraine da posting ta handuna thamliba official Vladimir Ragov na Ukraine ge force na Zaporozhye region da laiba piat khatki ko ba khun am laukhre masi Ukraine gi chausin bagi khudam ni hairi Ukraine Russia bu handok na ba counter attack akan ba haukiba se tha makhai phakre Ragov na Ukraine handak torok be attack ase yamna sati juar gombani amagi matungda ama adubu makoi gi army sibagi masing su yami amrom di Ukraine gi maike dige asum na makoi na nong nini sida air raid tra mari rakta Ukraine masung Russia gi anti-aircraft missile system ani thugai kre Ukraine gi eastern lana se leptar chathari solve ki wasu play lainadre amoram da European Union gi paw matungina Ukraine gi help ki dama kuchu khlai speed pisin na hot na risini lan matam sang thakibagi wa lairi Putin hai ekoina Belarus ta nuclear kuchu khlai khin ki hai base confirm wani China na handak lainung da hanbagi satiba project ama hawgat kre madudi lainung da around 10 to 11 km hantodori ni thabak ase hokiba tarari book mang da hawkre China na hai masigi project asida lainungi phibam thau mineral karam da lai khang bata natana scientific study kya tawbagini crore kya changna paikhal iba thabak ase China gi taklamakan ko ba achoba desert amadani Chinese authority na hai thabak ase akan bani but scientists singna masidagi earthquake oirakpa disaster lak pa punamak ase karam na oibano masisu khang bangam bagi study chathagani
Israeli forcing Jerusalem gi occupied West Bank ta leiba Jenin ko mofam da ngasi helicopter use tawdana air raid tawkre mawda missing yamna sokre around 62 angang amasu siki haidi amasung sathina sokpa angang homari yauri Israel gi side ta gina hai masi gi mangda Palestine singa makoi ga kapna khibagi wa lei madugi tawkiba raid ni so thanks for watching.